ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯀꯌꯥ ꯑꯃ ꯂꯩꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯂꯦꯝꯒꯤ ꯃꯁꯤꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯇꯪꯈꯥꯏ ꯑꯃꯔꯣꯝ ꯍꯦꯟꯅ ꯂꯟ ꯊꯨꯝ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯂꯤꯕ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯒꯤ ꯂꯥꯟꯁꯨ ꯁꯣꯛꯅꯈꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯅ ꯊꯜꯂꯕ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯑꯅꯧꯕ ꯑꯁꯥ ꯑꯃꯗꯤ ꯑꯅꯧꯕ ꯋꯥꯁꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏ ꯑꯁꯤꯗ ꯑꯆꯧꯕ ꯋꯥꯐꯝ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯊꯥ ꯑꯃꯔꯣꯝꯁꯤꯗ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥ ꯑꯃ ꯂꯥꯛꯂꯤ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯅꯥꯗ ꯀꯣꯚꯤꯗ-19 ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯅ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕꯗ ꯑꯅꯧꯕ ꯏꯊꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯅꯔꯤ ꯆꯤꯅꯥ ꯂꯩꯕꯥꯛ ꯆꯥꯎꯕꯗ ꯅꯠꯇꯅ ꯂꯝ ꯀꯌꯥꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒ ꯁꯝꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯏꯟꯗꯁꯇ꯭ꯔꯤ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗꯤ ꯂꯝ ꯀꯣꯏꯕꯅꯆꯤꯡꯕ ꯀꯌꯥꯗ ꯁꯝꯅꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯅ ꯆꯤꯅꯥꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯁꯥꯐꯨ ꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯀꯣꯚꯤꯗ-19ꯒꯤꯗꯃꯛ ꯄꯥꯛ ꯁꯟꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯁꯥꯐꯨ ꯑꯁꯤ ꯍꯥꯟꯅꯒꯤ ꯏꯊꯛꯁꯤꯡꯒꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯌꯥꯏ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 200 ꯀꯨꯟꯂꯣꯝ ꯀꯣꯚꯤꯗ-19ꯒꯤ ꯇꯤꯀꯥ ꯊꯥꯈꯤꯕ ꯑꯃꯗꯤ ꯄꯥꯛ ꯁꯟꯅ ꯃꯤꯌꯥꯝꯒ ꯁꯝꯅꯕ ꯂꯥꯏꯅꯥ ꯂꯥꯛꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯅ ꯆꯤꯅꯥꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯁꯤꯒꯨꯝ ꯏꯟꯗꯤꯌꯥꯅ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯂꯦꯝꯒꯤ ꯍꯛꯁꯦꯜꯒꯤ ꯂꯨꯞ ꯀꯌꯥꯅ ꯐꯣꯡꯗꯣꯛꯇꯔꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯑꯍꯥꯟꯕ ꯇꯤꯀꯥ ꯊꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯇꯤꯀꯥ ꯊꯥꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯂꯧꯅꯒꯟꯗꯕ ꯂꯩꯅꯥꯅ ꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕꯅꯤꯅ ꯀꯣꯚꯤꯗ-19ꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯁꯛ ꯃꯑꯣꯡ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯊꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯔꯀꯥꯔ ꯍꯛꯁꯦꯜꯒꯤ ꯕꯤꯚꯥꯒꯁꯤꯡ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯦꯛꯁꯤꯟꯕꯗꯤ ꯑꯗꯨꯃꯛ ꯆꯪꯂꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯇꯔꯨꯛꯇꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯍꯧꯈꯤꯕ ꯑꯁꯤꯃꯛ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯐꯒꯠꯂꯦ ꯐꯅ ꯐꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯂꯥꯈ 52 ꯍꯦꯟꯕꯅ ꯌꯥꯝꯗ꯭ꯔꯕꯗ ꯇꯤꯀꯥ ꯑꯃꯨꯛꯇꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯤꯀꯥ ꯃꯄꯨꯡ ꯐꯥꯅ ꯊꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯊꯥꯅꯕꯒꯤ ꯁꯤꯜ ಲಾಂಗ್ꯕꯗ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯥꯅꯕ ꯂꯥꯏꯌꯦꯡꯅꯕ ꯑꯃꯗꯤ ꯇꯣꯈꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯅ ꯐꯖꯅ ꯂꯧꯈꯠꯂꯕꯁꯨ ꯀꯣꯚꯤꯗ-19ꯒ ꯁꯥꯒꯣꯟꯅꯅ ꯅꯠꯇ꯭ꯔꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯊꯕ ꯑꯃꯗꯤ ꯆꯪꯂꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 2,150 ꯔꯣꯝ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯨꯝ ꯂꯩꯅꯥ ꯀꯌꯥꯒ ꯀꯣꯚꯤꯗ-19ꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯒꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯈꯠꯂꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯒꯁꯨ ꯀꯣꯚꯤꯗ-19ꯒ ꯁꯥꯒꯣꯟꯅꯔꯛꯂꯕꯗꯤ ꯀꯔꯝꯅ ꯂꯥꯏꯌꯦꯡꯒꯗꯒꯦ ꯑꯃꯗꯤ ꯀꯔꯝꯅ ꯍꯛꯁꯦꯜꯒꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯌꯥꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯀꯣꯚꯤꯗ-19ꯒꯤ ꯃꯥꯂꯦꯝ ꯈꯣꯟꯕ ꯂꯩꯅꯥ ꯂꯥꯏꯆꯠꯀꯤ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩꯔꯒꯁꯨ ꯏꯟꯗꯤꯌꯥꯅ ꯆꯍꯤ ꯑꯁꯤꯗ G20ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯐꯝ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯄꯣꯔꯛꯅꯕ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯁꯦꯜ-ꯊꯨꯝ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯂꯝꯁꯤꯡꯗ ꯈꯜ ꯑꯃ ꯁꯦꯝꯗꯨꯅ ꯍꯤꯡꯅꯕꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯒꯗꯧꯔꯤ G20ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯄꯥꯡ ꯂꯩꯕꯥꯛꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯅꯧꯕ ꯃꯥꯏꯀꯩ ꯑꯃ ꯌꯥꯊꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯈꯪꯍꯟ ꯎꯍꯟꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯈꯣꯡꯆꯠ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯔꯤ ꯇꯧꯕ ꯑꯃꯗꯤ ꯀꯔꯤ ꯁꯤꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯪꯈꯥꯏꯗ ꯐꯝꯒꯗꯧꯔꯤꯕ ꯁꯃꯤꯠ ꯑꯗꯨꯗ ꯑꯃꯗꯤ ꯆꯍꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯇꯤꯡ ꯀꯟꯐꯔꯦꯟꯁ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯏꯟꯗꯤꯌꯥꯅ ꯂꯟ-ꯊꯨꯝ ꯁꯦꯜ-ꯊꯨꯝ ꯅꯠꯇ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯋꯥꯐꯝꯁꯤꯡꯒꯤ ꯋꯥꯡꯃꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯒꯤ ꯃꯁꯛ ꯃꯆꯨ ꯃꯥꯂꯦꯝꯗ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯆꯨ ꯀꯌꯥ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯎꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯀꯥꯡꯂꯣꯟꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯨ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ
ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ G20ꯒꯤ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯁꯛ ꯃꯆꯨ ꯂꯩꯖꯔꯤꯕ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯗꯨꯅ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛꯁꯨ ꯎꯠꯊꯣꯛꯄ ꯑꯃꯗꯤ ꯃꯥꯂꯦꯝꯗꯒꯤ ꯍꯦꯟꯅ ꯃꯆꯨ ꯊꯣꯛꯍꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯁꯤꯗꯒꯤ ꯐꯪꯍꯧꯅꯕ ꯇꯧꯔꯤꯕ ꯑꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯛꯁꯨ ꯑꯁꯤ ꯍꯦꯟꯅ ꯂꯪꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯗꯨꯅ G20 ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯊꯧꯔꯥꯡ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯐꯝ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯋꯥꯡꯈꯠꯄ ꯑꯁꯥ ꯑꯃ ꯊꯝꯕ ꯆꯪꯉꯤ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯁꯨ ꯁꯃꯤꯠ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯑꯃꯗꯤ ꯂꯧꯍꯟꯕ ꯇꯉꯥꯏ ꯐꯗꯦ